ngase yu phong hi tongan tongan ba manipuri si phong sing digi maru oiba I pausing khonga chirakana manipur top channel digi ma'am da share tawjage ahan bada maru oiba pawa moina pauksi de ki halakpada sena bataru custody da thamkhre anina bel pikre kaisa pathiam laikai da leiba nungti gi phongba pauksi pokna pham gi office da bom thamjilambada natana tha taru amagasu pauksi sibu phongba lepu haiduna ki halakibada sena bani haiba nupi accused ani CJM Imphal West na bel pikre aduga custody da lerakiba accused taruna makhata na tha sigi taraga taruk fawba numit tarani police custody da laina bakhan kre pauksi esida kian khangalaki haibaga mari lainana Imphal Police Station lokhalakpa FIR dagi Saitun awang laikai dagi Kwakta Bazar dukan hangduna leiba MD Abdul Hasan Seikuntraga mari apokpa MD Itonchau Bazar asimaktada pot yonba yawbani haiba Sirajuddin Seikun mapan apokpa lekhidraba Shahabuddin Kwakta Ward number 5 digi MD Zamaruddin se yankhiga matoi apokpa Shamsu Zaman Moizing Maulana Tajuddin Sekuntraga mari apokpa Moizing Muhammad Shahabuddin Assam Rifles ki rifleman ni haiba Khetrigao Khetri awang laikai digi Samir Khan Sekuntraga taru apokpa Helim Khan Moirang Khuinau makha laikai digi Moirang Them Ramesh Sekunga mari apokpa M Soba Lairenjam kha laikai digi Wahengmam Ningol Hairang Khongbam Ongbi Ebesa Seinifuganipan Mapuroiba Hais Ramesh Nambol Khongkha digi Laitonjam Ningol Jumnam Ongbi Indubala Devi Seinifugatret Mapuroiba Y Thoi hairiba accused ni panbo police na fadana wang pongsing chathaduna police custody da thamrakhi police na accusing asibu makha taba police custody remand player gi damak ngasi CJM Imphal West da puthorakhi accusing asigi tongan ba council sing si accusing asibu maram sadan FIR asida charge tawribani haina court bail application sing submission tawkhi police ki remand player amasum accusing gi council sing na tarokiba submission sing bu court na taraba matungda nepi accused oiribi sweet banner phambini hairibi ebesa amasum indubalabu CJM Imphal West na lupali sing yankai gi security bond amasum masiga manaba senpham sing na bail pikre aduga lemhoriba accused taruk punna tha sigi taragani pan fawbna makhata na police custody da thamnabagi damak CJM Imphal West na khangan khibani hansu si phong asina makhatari aduga ten takna atopa si phong amana phongba mayam namu share tawjaramge paukse ani gi office ta bom langsilama thawdoki case ta phaba miyoi singi manungda Assam Rifles ama yoramle panba yabadi case asigi mari lainana police na fagat khiba apun miyoi nipan gi manungda accused number 3 oiriba MD Samir Khan Sekuntraga taruk apokpa MD Helim Khan Khetriga awang laikai Kabaristan Asauba manakta leiba accused ni haiduna charge story ba miye asidi kunthraga muthai shuba Assam Rifles ki rifleman number G 5001944 hais oiriba miye ni hansu atopa se phone amada makhatana se phone na rakli atopa pawa mana by election pangthok pina ba TI Shyam Kumar gi wakat election commission yaukre o henry minister gi pham thadok la bayai Dr. Nimai San Luwangna TI Shyam Kumar gi mathakta tharakhiba election petition high court na reject tawkhroba tungda hangduna leideba andro assembly constituency gi seat mention na damak by election pangthokpina ba tharakpa TI Shyam Kumar gi wakat election commission of India ECI yokre thajaba yaba mafamdagi phangba pawna high court of Manipur na pikiba election petition gi judgment da yumpam oiraga TI Shyam Kumar gi council na Manipur gi chief electoral officer gi kuthangda by election pangthokpina ba haijarakibani serol adu ngarang hek phangbaga CEO Manipur na ECI da warep ama lawina ba thakre adumainamak election commission of India na andro assembly constituency gi by election soidanamaki pangthoknana ba yathang pirakadra haibaduri chapsana khangmangamdri masigi damak tangai fadana commission gi full bench ama phamlaba yai hainsu pawsina makhatari Taranithoi suba legislative assembly gi matamasi March taraga taruk aduwai phawba leiba maramna sahi ama hena walibanina by election tawpham thui adubo sabsaba commission gi bench karamba matamda phamba masum election commission na karamba warep lorakadagi haibaduri chapsana khangmangamdri haina pawshina makhatari amasum amaromda social welfare minister Okram Henarina constitution gi makhada minister oibagi matam tha taruk tagi henba yadabana mahak saliba thasigi kungo humdoi gi mamangda minister phamdagi resign tawrabayai
ꯃꯍꯥꯛꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕꯗꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 23ꯗ ꯑꯣꯏꯈꯤꯕ ꯃꯔꯝꯅ ꯊꯥ 6 ꯃꯇꯝ ꯍꯥꯏꯕꯗꯨ ꯃꯥꯔꯆ 23ꯗ ꯂꯣꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯂꯒꯗꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯟꯗꯨꯅ ꯂꯩꯔꯤꯕ ꯏꯂꯦꯛꯁꯟꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯖꯖꯃꯦꯟ ꯂꯥꯎꯊꯣꯛꯄ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯐꯪꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯆꯪꯂꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯤꯈꯜ ꯑꯃ ꯊꯦꯡꯅꯕꯒꯤ ꯃꯇꯝ ꯅꯪꯂꯔꯣꯏꯗꯕ ꯃꯔꯝꯅ ꯐꯝ ꯊꯥꯗꯣꯛꯄ ꯅꯠꯇꯅ ꯂꯝꯕꯤ ꯂꯩꯇꯦ ꯍꯥꯏꯅꯔꯛꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯉꯁꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯁꯤꯐꯣꯡꯁꯤꯡꯗ ꯐꯣꯡꯅꯈꯤ꯫ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯃꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁ MLAꯁꯤꯡꯅ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯋꯥꯀꯠꯀꯗꯧꯔꯤ꯫ ꯑꯣꯐꯤꯁ ꯑꯣꯐ ꯄ꯭ꯔꯣꯐꯤꯠꯀꯤ ꯐꯝ ꯄꯥꯏꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯈꯤꯕ MLA 12 ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯗꯦꯜꯂꯤꯗ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁ MLAꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟꯗ ꯋꯥꯀꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯅꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯐꯣꯔꯦꯁꯠꯀꯤ ꯑꯦꯛट ꯔꯨꯜꯁꯤꯡ CMꯅ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯐꯣꯔꯦꯁꯠ ꯔꯨꯜ 1971 ꯅꯧꯅ ꯁꯦꯝꯗꯣꯛꯀꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯐꯣꯔꯦꯁꯠꯀꯤ ꯔꯨꯜꯁꯤꯡ ꯑꯃꯗꯤ ꯂꯦꯖꯤꯁꯂꯦꯁꯟꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. Birrenna ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯐꯣꯔꯦꯁꯠ ꯔꯨꯜꯁ 1971 ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯔꯛꯇꯕꯅ ꯑꯅꯧꯕ ꯔꯨꯜꯁ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯗꯣꯛꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯃꯤꯐꯝ ꯑꯗꯨꯗ ꯃꯄꯨꯡ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯎꯃꯪ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯑꯃꯗꯤ ꯎꯃꯪꯒꯤ ꯂꯝ ꯍꯦꯟꯒꯠꯍꯟꯅꯕ ꯂꯣꯏꯅꯅ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯉꯝꯅꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯄꯨꯡ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯐꯣꯔꯦꯁꯠ ꯔꯨꯜꯁ 1971 ꯑꯁꯤ ꯌꯥꯝꯅ ꯑꯔꯤꯕ ꯔꯨꯜꯁ ꯑꯣꯏꯕ ꯂꯣꯏꯅꯅ ꯃꯇꯝꯒ ꯆꯨꯅꯔꯛꯇꯕꯅ ꯃꯁꯤꯒꯤ ꯃꯍꯨꯠ ꯑꯇꯣꯞꯄ ꯑꯅꯧꯕ ꯔꯨꯜꯁ ꯑꯃꯅ ꯁꯤꯟꯗꯣꯛꯅꯕ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯊꯕꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯔꯤꯚꯤꯌꯨ ꯇꯧꯈꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯂꯩꯉꯥꯛꯅ ꯊꯥꯈꯤꯕ ꯎꯁꯤꯡ ꯄꯣꯅꯤꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯟꯗꯥꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜ ꯑꯁꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯄꯣꯅꯤ ꯍꯥꯏꯅ ꯁꯛꯈꯪꯅꯔꯕ ꯁꯒꯣꯜꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯃꯄꯨ ꯂꯩꯔꯕꯁꯨ ꯃꯄꯨ ꯄꯥꯟꯗꯕꯒꯨꯝ ꯅꯨꯃꯤꯗꯥꯡꯗ ꯄꯨꯂꯞ ꯆꯥꯛꯇꯥꯕ ꯆꯠꯇꯨꯅ ꯂꯩꯉꯥꯛꯅ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯈꯥꯏꯔꯤꯕ ꯃꯦꯗꯤꯌꯟꯗ ꯊꯥꯈꯤꯕ ꯎ ꯆꯥꯔꯥꯁꯤꯡ ꯁꯒꯣꯜꯁꯤꯡ ꯑꯁꯤꯅ ꯃꯅꯤꯡꯇꯝꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯎ ꯆꯥꯔꯁꯤꯡ ꯆꯥꯊꯣꯛꯄꯗ ꯅꯠꯇꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯔꯛꯄ ꯐꯠꯇ ꯍꯥꯎꯊꯤ ꯌꯣꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯐꯥꯎꯕ ꯊꯋꯥꯏ ꯇꯥꯅ ꯃꯕꯨꯛ ꯊꯟꯅꯕ ꯆꯥꯔꯤ꯫ ꯂꯩꯉꯥꯛꯁꯨ ꯃꯤꯌꯥꯝꯁꯨ ꯄꯣꯅꯤ ꯀꯟꯒꯗꯕꯅꯤꯗꯤ ꯍꯥꯏꯔꯒ ꯅꯨꯃꯤꯗꯥꯡꯗꯗꯤ ꯃꯄꯨ ꯄꯥꯟꯗꯕꯒꯨꯝ ꯁꯒꯣꯜꯁꯤꯡꯅ ꯑꯊꯥꯕ ꯎꯁꯤꯡ ꯆꯥꯊꯣꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯄꯥꯎꯗꯝꯂꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯅ ꯆꯩꯔꯨꯕꯒꯤꯗꯃꯛ ꯃꯍꯩꯔꯣꯏꯅ ꯑꯣꯖꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ꯫ ꯀ꯭ꯂꯥꯁ 12ꯀꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯄꯥꯡ 3ꯒ ꯂꯣꯏꯅꯅ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯅ ꯆꯩꯔꯨꯕꯒꯤꯗꯃꯛ ꯑꯣꯖꯥ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯁꯆꯤꯟꯇꯤꯌꯥꯒꯤ ꯍꯥꯏꯕ ꯀꯣꯃꯔꯁꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯃꯣꯇꯣꯔꯁꯥꯏꯀꯜꯗ ꯍꯜꯂꯛꯄꯗ ꯁꯔꯁꯋꯇꯤ ꯕꯤꯍꯥꯔ ꯀꯣꯂꯣꯅꯤ ꯃꯅꯥꯛꯇ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯣꯖꯥ ꯑꯁꯤꯅ ꯋꯥꯔꯛꯂꯨꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯇꯝꯊꯤꯔꯕ ꯄꯣꯔꯝ ꯑꯁꯤ ꯌꯥꯠꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯑꯗꯨꯗ ꯂꯃꯟ ꯁꯤꯡꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯣꯖꯥ ꯑꯗꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯁꯨ ꯃꯁꯥ ꯀꯟꯕꯗꯤ ꯉꯝꯍꯧꯈꯤ꯫ ꯑꯅꯛꯄꯗ ꯂꯩꯕ CCTV ꯀꯦꯃꯦꯔꯥꯗꯒꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯁꯛ ꯈꯪꯂꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯧꯗꯨꯅ ꯋꯥꯡꯄꯣꯡ ꯆꯠꯊꯈ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯑꯣꯖꯥ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ FIR ꯑꯃ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎꯁꯤꯡ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯔꯦꯞ ꯀꯦꯁꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯀꯣꯔꯠꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯣꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯀꯣꯔꯠ ꯑꯃꯅ ꯃꯁꯥꯒꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯔꯦꯞ ꯇꯧꯕꯒꯤꯗꯃꯛ ꯉꯁꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯔꯠ ꯑꯁꯤꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁ ꯄꯣꯛꯁꯣꯒꯤ ꯑꯈꯟꯅꯕ ꯀꯣꯔꯠ ꯑꯃꯅ ꯕꯜꯒꯣꯕꯤꯟꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯑꯋꯥꯅꯤꯁ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯒꯣꯕꯤꯟꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯥꯒꯁꯠ ꯊꯥꯗ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯃꯗꯤꯌꯥꯍꯨ ꯑꯦꯔꯤꯌꯥꯗꯒꯤ ꯒꯣꯕꯤꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯔꯦꯞ ꯇꯧꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯕ ꯃꯇꯨꯡ ꯒꯣꯕꯤꯟꯗ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯦꯡꯛ ꯌꯨ꯫